ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯊꯣꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯤ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯟꯕꯗꯤ ꯄꯤꯛꯂꯤꯕꯅꯤ, ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯟꯕ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯀꯡꯉꯥꯎꯅꯔꯒ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯟꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯈꯩꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯟꯕ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯟ ꯈꯔ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯟꯕ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯈꯔ ꯇꯥꯟꯕꯗꯒꯤꯗꯤ ꯃꯍꯥꯛ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯊꯣꯟꯕꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯊꯣꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯣꯟꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯂꯧ ꯌꯥꯝ ꯆꯥꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯦ ꯃꯁꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒ ꯂꯨꯍꯣꯡꯕꯗꯣ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯟꯕ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯗꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯊꯣꯟꯕꯅ ꯂꯥꯡꯐꯩ ꯆꯠꯄꯗ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯪꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯂꯩ-ꯅꯥꯆꯨꯝ ꯑꯃ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯟꯕꯅ ꯅꯨꯄꯤ ꯑꯁꯤꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯣꯟꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯟꯕ ꯃꯪ ꯑꯗꯣ ꯃꯪꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒ ꯂꯥꯡꯐꯩ ꯆꯠꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯊꯣꯟꯕ, ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨꯕꯨ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯣꯟꯕꯅ ꯃꯥꯅ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ "ꯅꯪꯗꯤ ꯃꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯪꯂꯦꯗꯅ" ꯍꯥꯏꯗꯨꯅ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯎꯃꯪꯗ ꯎ ꯌꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯟꯕ ꯎ ꯑꯃꯕꯨ ꯌꯥꯜꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯟꯕꯅ ꯀꯔꯣꯝꯗꯒꯤ ꯅꯝꯂꯛꯂꯤꯕ ꯃꯅꯝꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈ꯭ꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯟꯕꯅ "ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯁꯝ ꯁꯦꯝꯕꯒꯤ ꯃꯁꯥ ꯂꯦꯡꯕꯗꯨꯗ ꯊꯣꯟꯕꯅ ꯑꯃꯨꯛꯀꯁꯨ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯟꯕꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯟꯕꯅ "ꯏꯕꯦꯝꯃ, ꯀꯅꯥꯅꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯨꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯁꯨ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯇꯝꯕ ꯑꯣꯏꯕ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯗꯤ? ꯃꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯈꯣꯏꯌꯨꯝ ꯀꯅꯥꯅ ꯈꯪꯂꯕꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯔꯅꯤ꯫ ꯅꯠꯇꯦꯅꯦ, ꯅꯪ ꯑꯩꯕꯨ ꯂꯧꯕ ꯉꯝꯂꯒꯗ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯣꯟꯕꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯏꯔꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯍꯥꯛ ꯂꯧꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯔꯒꯅꯤ." ꯑꯁꯨꯝꯅꯕꯨ ꯈꯜꯂꯒ ꯊꯣꯟꯕꯅ "ꯍꯣꯏ, ꯑꯩ ꯉꯝꯖꯒꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯗꯨꯗꯤ ꯐꯔꯦ, ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯆꯠꯂꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯟꯕꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯝꯕꯒ
ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯐꯪꯕꯁꯤꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯟꯕꯅ ꯃꯍꯥꯛꯀ ꯎ ꯌꯥꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎ ꯌꯥꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯊꯣꯟꯕꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯂꯣꯏꯅꯃꯛ ꯉꯥꯎꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯟꯕꯗ ꯅꯨꯄꯤ ꯑꯁꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯣꯟꯕꯕꯨ ꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯟꯕꯁꯨ ꯌꯨꯝꯂꯣꯝꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯟꯕꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯐꯪꯗꯕꯤꯗ ꯂꯩꯔꯝꯂꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯟꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯍꯤꯒꯤ ꯈꯖꯅꯥ ꯈꯣꯝꯕ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯟꯕꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯈꯖꯅꯥ ꯈꯣꯝꯅꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯟꯕꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯑꯗꯨ ꯑꯉꯝꯕꯁꯤꯡꯒꯤ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯂꯦ꯫ ꯃꯗꯨꯗ ꯊꯣꯟꯕꯁꯨ ꯃꯥꯒꯤ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠꯇꯨ ꯄꯤꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯟꯕꯅ ꯄꯤꯔꯤꯕ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯑꯗꯣ ꯍꯥꯞꯄ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯗ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯟꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯣꯟꯕꯁꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯂꯥꯛꯂꯒꯅꯤꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯍꯧꯔꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯟꯕꯅ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯃꯈꯣꯏꯅ ꯎꯔꯛꯄ ꯊꯣꯟꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯤ꯫ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯝꯅꯔꯤꯕ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯊꯣꯟꯕꯒꯤ ꯅꯨꯄꯤ ꯑꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯑꯗꯣ ꯊꯣꯟꯕꯒꯤ ꯌꯨꯝꯗ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯂꯥꯛꯂꯦꯗꯣ꯫ ꯁꯣꯝꯗꯅ ꯊꯣꯟꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯄꯣꯠ ꯆꯩ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯟꯕꯒꯤ ꯊꯣꯡꯒꯥꯟꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯟꯕꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯟꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯧꯕꯅꯣ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏ ꯊꯣꯟꯕ, ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯣ ꯀꯗꯥꯏꯗ ꯂꯩ? ꯀꯧꯊꯣꯔꯛꯎ, ꯃꯁꯛ ꯌꯦꯡꯒꯦ꯫ ꯃꯤꯅ ꯐꯖꯩ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯟꯕꯅ, ꯀꯔꯤꯒꯤ ꯃꯁꯛ ꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯛ ꯀꯔꯤꯁꯨ ꯐꯖꯗꯦ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯣꯟꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯊꯣꯟꯕꯗ, ꯀꯔꯤ ꯍꯥꯏꯕ ꯊꯣꯟꯕ? ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯐꯖꯗꯦ ꯍꯥꯏꯕ? ꯑꯩꯈꯣꯏ ꯃꯤꯠ ꯇꯥꯡꯕ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯀꯧꯊꯣꯔꯛꯎ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯦꯛ ꯀꯧꯊꯣꯔꯛꯎꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯃꯁꯥꯅ ꯌꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯊꯣꯟꯕ, ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯁꯦ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯂꯨꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ, ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯟꯕꯅ, ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧ? ꯃꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯏꯅꯤꯡꯊꯧꯅ ꯀꯔꯝꯅ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯑꯩꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯕ ꯉꯝꯖꯔꯣꯏ, ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯕ ꯉꯝꯖꯔꯔꯣꯏ꯫ ꯊꯣꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯃꯔꯥꯒꯁꯨ ꯇꯧꯖꯕ ꯁꯥꯏ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯤ ꯑꯁꯤ ꯐꯥꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯟꯕꯅ,
ꯀꯗꯥꯏ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯄꯪꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ? ꯅꯔꯤꯟ ꯐꯔꯕꯗꯤ ꯊꯣꯟꯕ ꯑꯩꯒ ꯍꯥꯟꯅ ꯄꯥꯟꯅꯁꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥꯅꯣ? ꯃꯇꯣꯝꯇꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯒ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯩꯅꯥ ꯈꯔ ꯐꯪꯖꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯟꯕꯕꯨ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯣꯟꯕꯕꯨ ꯐꯨꯈꯤꯕ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯅꯍꯥ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄꯤꯔꯛꯀꯅꯨ꯫ ꯍꯞꯇꯥ ꯑꯃꯗꯤ ꯑꯩ ꯀꯅꯥꯒꯁꯨ ꯁꯣꯛꯅ ꯁꯝꯅꯗꯅ ꯂꯩꯈꯤꯒꯅꯤ꯫ ꯃꯁꯤꯗ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯖꯔꯦ꯫ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯄꯥ ꯅꯍꯥ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯅ ꯁꯝꯅꯍꯟꯗꯅ ꯂꯩꯍꯟꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯅꯪ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯤ ꯑꯗꯨꯅ, ꯍꯣꯏ ꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯊꯣꯟꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯔꯝꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯌꯥꯏ, ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯕ ꯌꯥꯏꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯣ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃ ꯐꯥꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯆꯧꯕ ꯀꯨꯝꯃꯩ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯗꯨꯗ ꯅꯍꯥꯛ ꯑꯉꯥꯎꯕ ꯑꯃ ꯁꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯄ ꯏꯪꯒꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯤꯔꯛꯎ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯊꯣꯟꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯍꯞꯇꯥ ꯑꯃ ꯐꯥꯕꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯆꯧꯕ ꯀꯨꯝꯃꯩ ꯑꯃ ꯇꯧꯒꯗꯧꯔꯤ, ꯃꯗꯨꯗ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯃ ꯁꯥꯔꯒ ꯂꯥꯛꯎ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯎꯔꯕ ꯀꯨꯝꯃꯩ ꯑꯃ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯊꯣꯟꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯎꯕ ꯑꯃ ꯃꯥꯟꯅꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯉꯥꯎꯕ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯅꯨꯡꯒꯤ ꯀꯨꯝꯃꯩ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯟꯕꯅ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣꯅꯦ, ꯆꯠꯂꯨꯅꯦ ꯍꯥꯏꯗꯨꯅ ꯇꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯥꯗꯨꯅ ꯐꯨꯈꯤꯕ ꯊꯣꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯉꯥꯎꯕꯁꯤꯗ ꯑꯗꯨꯝꯅ ꯆꯩꯕꯤꯔꯨꯅꯨ, ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯉꯥꯎꯕ ꯑꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯀꯔꯤ ꯍꯥꯏꯕ ꯔꯥꯅꯤ, ꯅꯪꯅ ꯑꯉꯥꯎꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ, ꯆꯨꯝꯗ꯭ꯔꯅꯦ ꯏꯅꯤꯡꯊꯧ, ꯌꯦꯡꯕꯤꯌꯨ, ꯑꯉꯥꯎꯕ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯅ ꯅꯤꯡꯊꯧꯅꯤ, ꯃꯥꯅ ꯃꯤꯅꯥꯏꯅꯤ, ꯃꯥꯅ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯃꯌꯥꯝꯅ ꯍꯔꯥꯎꯔꯤ, ꯃꯌꯥꯝ ꯂꯥꯡꯂꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯗꯤ ꯑꯉꯥꯎꯕꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯉꯥꯏꯈꯣ ꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯉꯥꯎꯕꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯉꯥꯎꯔꯕꯗꯤ ꯅꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯉꯥꯎꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤꯕꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯩꯗꯤ ꯁꯨꯡꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ, ꯐꯔꯦ ꯑꯗꯨꯗꯤ ꯔꯥꯅꯤ, ꯑꯩ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯑꯉꯥꯎꯕ ꯑꯁꯦ ꯑꯩ ꯑꯣꯏꯔꯒꯦ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨꯅ ꯑꯉꯥꯎꯕ ꯑꯁꯦ ꯑꯣꯏꯍꯜꯂꯒꯦ, ꯏꯕꯥꯅꯤ ꯑꯣꯟꯊꯣꯛꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯥꯎꯕ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯕꯨꯅ ꯃꯨꯜꯂꯒ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨꯅ ꯑꯉꯥꯎꯕ ꯁꯥꯔꯤꯕ ꯊꯣꯟꯕꯗ ꯁꯦꯠꯆꯤꯜꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯟꯊꯣꯛꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ
ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯎꯕ ꯁꯥꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯀꯨꯝꯃꯩ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ, ꯑꯉꯥꯎꯕ ꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯉꯥꯎꯕ ꯁꯥꯔꯤꯕ ꯑꯊꯣꯟꯕꯅ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯁꯤꯡꯍꯥꯁꯣꯜ ꯑꯗꯨꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ "ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯗ ꯑꯉꯥꯎꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ꯫ ꯃꯐꯝ ꯑꯁꯤ ꯑꯉꯥꯎꯕꯒꯤ ꯁꯥꯟꯅꯐꯝ ꯅꯠꯇꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯤꯡꯍꯥꯁꯣꯟ ꯐꯝꯂꯤꯕ ꯑꯉꯥꯎꯕ ꯑꯗꯨꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯏ꯫ ꯑꯗꯨꯒꯗꯤ ꯃꯉꯣꯟꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯏꯉꯛ ꯉꯛꯅ "ꯀꯔꯤꯅꯣꯅꯦ ꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯎꯕ ꯅꯪꯒꯨꯝꯕꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯉꯥꯟꯊꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯒꯁꯨ ꯁꯥꯔꯤ? ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯎꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕు ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯅꯕ ꯁꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯤꯅꯣ ꯂꯥꯟꯃꯤꯁꯥ? ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ꯫ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯈꯣꯏ ꯅꯐꯝ ꯂꯧꯊꯣꯛꯎꯔꯥ"꯫ ꯑꯁꯨꯝꯅ ꯗꯝꯀꯥ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯃꯥꯒꯨꯝꯕꯅ ꯃꯐꯝ ꯂꯧꯊꯣꯛꯎꯔꯥ ꯀꯥꯏꯅ ꯃꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯖꯔꯝꯃꯤ ꯉꯍꯥꯟ ꯃꯈꯩ ꯃꯥꯕꯨ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯑꯁꯤꯗꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯟꯇꯁꯨ ꯁꯣꯟꯖꯔꯝꯃꯤ꯫ "ꯆꯨꯝꯃꯤ, ꯑꯩ ꯑꯉꯥꯎꯕꯅꯤ꯫ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯅꯤꯡꯊꯧꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯗꯥꯂꯣꯏ ꯑꯣꯏꯔꯨꯕ, ꯃꯁꯤꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯆꯥꯡꯃꯤ ꯐꯤꯅꯤꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯂꯧꯁꯤꯡ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯅꯍꯥꯛ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯍꯧꯔꯣꯀꯣ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯟꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫